ꯈꯨꯔꯨꯝꯖꯔꯤ ꯃꯊꯦꯜꯗ ꯔꯦꯁꯤꯄꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯉꯥꯍꯩ ꯊꯣꯡꯖꯒꯦ ꯑꯗꯣ ꯉꯥꯍꯩꯁꯦ ꯃꯌꯥꯝꯅ ꯄꯪꯀꯖ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯗꯒꯤ ꯍꯤꯔꯣꯟ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯉꯥꯍꯩꯁꯦ ꯑꯌꯥꯝꯕꯅ ꯇꯣꯏꯔꯒ ꯊꯣꯡꯅꯩ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯇꯥꯎꯔꯒ ꯊꯣꯡꯖꯒꯦ ꯑꯗꯣ ꯉꯥꯍꯩꯁꯦ ꯍꯩꯅꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩ ꯃꯅꯝ ꯈꯔ ꯀꯜꯂꯤ ꯍꯥꯏꯅ ꯑꯗꯣ ꯉꯥꯍꯩꯁꯦ ꯀꯔꯝꯅ ꯊꯣꯡꯂꯒꯗꯤ मागी मनमसे कल्लोय अदुदगी मागी माहाउसे यामना लैनी हाइना हाइबदो अइ ngasi भिडियो असिदा उचेगे लोइनाना अइ ngasi योंगचाक सिंजु अमसु तौजगे अदुना मया भिडियो असे लोइबो फाउ मीटिंग ताबि ngai thongnabagi damakta aina asida matum khara ama lawjare nga se hojik ahan bada aina kona ma da lawre nga se maku yawdaba nga ni na khatang ngaubada pokhaiba yai aduna nga se hana phajana kang na sundok pigani adugi matungda asida janyong sama sama hapirani adudagi thum sama sama section birani aduga horen ngaubada pokhai danabagi damakta thau machum amtang hapirani हौजिगा से फजना तोटपीरनी हौजिक थुम यांगं फजना तोलबा nga से तावथोपीरनी हौजिक nga से तावथोपीनबगी दमकता गैस ता खांग अमा थांगले खांग से सारे थाव हापीरनी फुल फ्लेम दा थंबीगनी अदो nga से पोखाय रखतनबगी दमकता मखु खुजिंगनी nga से पथक मखाउ थोपीरनी nga se tawthokpa loire aduna tilau se hapirani tilau se kitang yamna hapigani tilau hape adudagi jenam khara hapirani adagi tejpata ani ga hapirani amtang fajana hapirani hojik asida paspuran sama sama ka hapirani paspuran sigi mahutta jira oina hapasu yani जिंजर गार्लिक पेस्ट से चामच अचौब अनी खक हापीरे असिदा इने रेडीमेड ओइना लौरे अदो तनम सिंग सुरगा हापसु यागनी हौजिक असिदा आलू से हापीरनी अदो कोलवाय हापीरनी अदना ओटपीरनी dagang sama-sama hapirani morok asuba sama-sama ga tanghai hapini adi enjang se tu morok kitang kalhan ngani ajana hapirani sumaina ngahi kumba dedi sare kumba thongbasdi maru mapang se kitang yamna hapa ngobi aduga tu morok so kitang kalhan loba aduna horen hena mahau lagi हौजिक इंसांग मई हापीरनी हौजिक आलू से मुनबा फावबा सवलनी हौजिक इंसांग से आलू से मुल्ले आलू से कितन तखाई बिरनी हौजिक इंसान से मसागी चांग दे इसिंग जे हापीरनी हौजिक इंसान से सवलनी हौजिक इंसान से सवगरे अदुना सागी चांग दे थुम हापीरनी जीरा sama sama हापीरनी
ꯍꯧꯖꯤꯛ ꯃꯊꯛ ꯑꯁꯤꯗ ꯐꯗꯤꯒꯣꯝ ꯍꯥꯞꯄꯤꯔꯅꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯑꯁꯤ ꯂꯣꯏꯔꯦ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯅꯤ ꯆꯥꯛ ꯁꯤꯡꯖꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯤꯗ ꯌꯣꯡꯆꯥꯛ 4 ꯈꯛꯀ ꯗꯦꯁꯤ ꯑꯥꯂꯨ 5 ꯈꯛꯀ ꯂꯧꯖꯔꯦ ꯌꯣꯡꯆꯥꯛꯁꯦ ꯉꯥꯏꯍꯥꯛ ꯏꯁꯤꯡꯗ ꯇꯤꯡꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯀꯨꯁꯦ ꯈꯣꯠꯇꯣꯛꯄꯤꯔꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯐꯖꯅ ꯃꯀꯨꯗꯣ ꯈꯣꯠꯄꯤꯔꯦ ꯑꯗꯨꯒ ꯀꯨꯞꯅ ꯁꯣꯏꯕꯤꯔꯦ ꯑꯗꯣ ꯑꯁꯤꯗ ꯌꯣꯡꯆꯥꯛ ꯑꯁꯣꯏꯕꯗꯣ ꯂꯩꯔꯦ ꯑꯩꯒꯤ ꯑꯥꯂꯨꯗꯣ ꯐꯨꯠꯂꯒ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯉꯧꯕ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯉꯥꯔꯤꯁꯦ ꯑꯉꯥꯟꯕꯅꯤ ꯑꯗꯨꯗꯒꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯁꯦꯝꯂꯁꯤ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯗꯒꯤ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝꯁꯦ ꯆꯥꯡꯗ ꯍꯥꯞꯄꯤꯅꯤ ꯐꯖꯅ ꯊꯨꯝꯒ ꯃꯣꯔꯣꯛꯀꯁꯦ ꯍꯥꯟꯅ ꯇꯛꯈꯥꯏꯕꯤꯔꯅꯤ ꯉꯥꯔꯤꯁꯦ ꯍꯥꯞꯄꯤꯔꯅꯤ ꯉꯥꯔꯤꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯨꯟꯅ ꯇꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯂꯨꯁꯦ ꯍꯥꯟꯅ ꯍꯥꯞꯄꯤꯔꯅꯤ ꯑꯂꯨꯁꯤꯁꯨ ꯅꯦꯠꯈꯥꯏꯕꯤꯔꯅꯤ ꯐꯖꯅ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯌꯣꯡꯆꯥꯛ ꯍꯥꯞꯄꯒ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯐꯗꯤꯒꯣꯝ ꯍꯥꯞꯄꯤꯔꯅꯤ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯉꯥꯍꯩ ꯊꯣꯡꯕ ꯑꯃꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯁꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯍꯩ ꯊꯣꯡꯕ ꯑꯁꯤ ꯑꯩꯅ ꯊꯣꯡꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯊꯣꯡꯂꯒꯗꯤ ꯃꯅꯝꯁꯨ ꯅꯝꯃꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯒꯅꯤ ꯑꯗꯣ ꯉꯥꯍꯩꯁꯦ ꯇꯣꯏꯅ ꯊꯣꯡꯕ ꯌꯦꯡꯅꯤꯡꯂꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯇꯣꯏꯅ ꯊꯣꯡꯕꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ